Manipur top channel gi Meitei gi maroi bi ipausing miyam na thamjari ahanmada wa property thamoi sing sijinaram labadi Muslim na sing cycle tayar folam loi haina PM na phongdo khibagi mayokta opposition leader sing na PN na phongdonari wa property thamoi sing sijinaram labadi Muslim na sing cycle tayar folam loi haina Prime Minister Narendra Modi na phongdo khibu wapham adu gi mayokta opposition gi lusing singna PN na phongdonari NDTV gi report amana hai Haryana gi Hisarda airport sangkabi thakhraba mada ngarang Prime Minister Narendra Modi na wapham asi phongdokladuna hai waf ki property sing asidagi land mafia sing khaktana kana ba ayamba phangduna lei Dalit atai sothara furup sing amadi lukhrabi singna phangjagada lam sing adu mafia sing masina lut tawduna lei waf lo amen tawkibasina kudongsa da sing asi khon ba soidina ngamlagani haina makna phongdokkibani Prime Minister Narendra Modi ki wapham aduda react tawraduna AIMIM gi Sip amasum Hyderabad gi MP Asauddin OIC na microblogging site X thagalagwa post amada makna hai BJP gi ideological parent oriba Rashtriya Swayamsevak Sangha RSS na makhoi gi ideology amasum resource adu leibas gi yefanaba sijinaram labadi ngasi oiriba phibam asi oiramloi Hindu amasum Muslim lairabsing damak Prime Minister na haukiba sahi 13 sida karamba masak thokpa thabak lakhotkrabagi habisi hangbu yaba asaba wang moiri waf laws hanadigi hawna mapangal yamna sonma law amu oiduna leramani adumoinama anauba amendment sina amkasu mapangal son thalagana hena makna makhatana nungnang phongdoki nakalamaramda Congress ki Rajya Sabha gi member Imran Pratap Garhi na hai Muslim na singna tayar fort pigi thapak tawba haiba wahi asi social media da kariyam na bata sizinagda wahi watani adumanama laibasi gi Prime Minister na wahi simak sizinarak paibasi lebak thibani amasum laibasi gi naha singi phibam asi yauna suksilakliba si Prime Minister na lusing balenga asina thokwan mani haibasi khangpam thui laibasi da thengnari ba thabak phangdabi gi issue sina maram oiraga ngasi din naha kya pambai lerektaduna tayar fort pa amadi asa thake posa yuan bagi thabak torokli Muslim sing asi tayar fort bagi thabak khaktamak tawbanati lebasi gi damak Muslim sing kari tawri bagi habadadi mayek sing utpa habisi aran thabakni waf bill amen tawraga Muslim sing yefana bokhonari haina lauzarabasu Lok Sabha da BJP gi Muslim MP amati yaudri Muslim nupi sing gi hakki matana wapham kya phongdoklabasu Lok Sabha Rajya Sabha amadi State Assembly singda Muslim nupi member kya yauri bigi habisi hangbiya bo wangnen sumak makhata khi Makasa tharak poina kangla pawgi editorial memni special content moina memna thamjagi kanglup naiba politics na leibak watho uheli sin Kuki jaunar ko terrorist na leibas gi mathakta landa aduna Manipur gi apun misaktam thuwairaga tokhaibe legislature leiba leibak separate administration gi demand tawribasi India government yaru habigi phireplei adubu Congress na makoina mikal mai pak tun lengak pairabadi Kuki singi demand phangangani haiba wapam phongdokhibelei masina maram oiraga handak pangthokiba inner amasum outer parliamentary gi Congress mirep animak sin Kuki jogi miyoi singa vote piduna mikhal da mai pak ngamkhi Congress na Kuki singi demand sakot khibadu mai pakhanana bohona bada political gi laktuna basathaduna lairabadi thoklibu wathu asigi warration purakna bohona bada khurau thang poina thoktuna law and order control ngamdabadagi miyamna mahuksa gi phibamda hanjin hanana bohona bada akaiba piba thokondana ba kari tawgadagi habadu political party gi lusingba singna khana phamthui political party singna magi party gi mihit singna mikhal mai pakhanduna lengak lon gi supli painaba hotnabada miyam gi marakta khaibung tahanba yaba amadi ngahak ki oiba khanthadaba mawongi wafam sing phongdoktuna mikhal mai pakna bo honabigi satnabi asi makhatana tawdaba sumi miyam gi ihul khangna mikhal da mai pakna bo honabada akaiba kari suleti adubo kanglu masil gi marakta yengthina ba thokadaba amadi thabak to onthok pangamloidaba adu ada tawgani haibigi thajaba piduna miyambu humduna lengak longi supli paina bo honaduna lenga ki supli pairaklaba matung thajaba pihibu wafam sing thabak to onthok pangamdrabadi lenga amasum miyamani gi marakta khamthingna muknaba tholakpadigi chakhotpagi Meitei da khumang saksinan mangamdi loinana kanglo masil gi marakta khaibung tahanana bo honabaduna lengak lon pairakpa matamda fruki saktam mase tana kehanana bo honagani haiba tarabadi madu asingbu politician gi masanati
Kanglup maselgi marakta hatna sunahanba divide and rule gi khwaidi ki tamthiba masani lawi masi asengma politician amadi lusingbi gi thawng nati masi di khwaidi gi hanthapa mareba amadi miyam gi phunaba khanba gi thawng nati asigma political party gi lusingbi singa dudu gi miyamna section phamthui political party haibisi national gi bu oirabasu regional party bu oiro magi party na lengak lon painaba miyam gi phunaba thabak tawba party gi mapal ka khathanaba organization sa thabada kana amatana ayat apan people laithi tawbutabu organization mapangal kalanabani natragana mikal mai paknaba vote bank gi yenglaga kanglup amaga amagi marakta nungsinadana natragana mase tana kainaba yaba amata tawridamni isam samna hairabada political parties na communal naiba kanglup yoba amadi amang asing khaiba yonglei merei naiba thawng sa thaba tarabadi aduguma party du political party ni haina miyamna lawridamni aduguma party do election commission of india ECI na piyeng sangduna registration kaknabigi logyoba process lokhatpam thui political party bu oigera lininga madi lenaba lupsing bu oigera magi organization gi yaifunabigi thabak se thabiye tawu atopa kanglupta akaiba pigadaba thabak amata tawroidabani masi loan asiyati karigoma kanglup amana natragana amana apunbagi saktam thugaina bu khotnarakpa thoklabadi aduguma miyoi kanglup adugi mathakta miya maru oina lengakna khulai thuna logi oiba serak pi nabagi thorang lokholabadi thoaningdaba thawdok sing thoandana bu honabada sauna mating oibada natana kanglup masil gi marakta nungsi sanana hingma ngangani lengak lon haibase asauba masa laira anang amang asung khaibati lengak singna thawng sa thaba tarabdi lewa dugi apunbagi saktam da akaiba laknabagi maram oire heba kangla pau editorial mem thamjari amarumdana sayolamagi manungda lengak semu ngamdragana dissolve taw PPA MLA singi signature campaign se thakadori center gi yaka ngaiduna leiba majority munanabagi camp khudak tokadabani sayolamagi manungda lengak sem gadabani natrabati MLA singi signature campaign hauragani haina lup taraga taruki apunba People's Progressive Alliance Manipur PPAM na MLA yankhaiga mapan gi pungning singkhri Manipur Press Cup ki thangjing hola pangthokpa pau gi mipma mada People's Progressive Alliance PPA gi member te sujatan hai MLA yankhaiga mapan sayolamagi manungda anoba lenga ama sembiyu karigumba hariba matam asi phawgi manungda semba ngamdiragana dissolve tawduna resign tawbiro wakhalon manaba lup taraga taruk lomna sema People's Progressive Alliance na hauju oriba lewaki phiba masigi matangda amato oina thabak tawduna lakli makata no sitokigani hadak home minister Amit Shah na parliament thangkibu wapham singi manungda MLA singna lengak semjagi hairaktabana PR thamkibani haiba wapham lebak thibani party amane hekta lengak semba yai dubu masing yama BJP na adumak lengak semba semlakadra khalambani adubu haujikti PR lekri setana sananingma mongna sanaduna lari phiba masida mihuching asina adumak yengduna legadoribra home minister na thamnibu wapham asida MLA sing asina wahi amata haidriba sina karigino maramaduna aikhoigi leiriba mihut yankhika mapanasina sayolamagi manungda anauba lenga ama sembiyu karigumba lenga ama semba ngamdaba tarabadi dissolve tawbiro MLA sing resign tawbiyu PPA na hairiba matam asigi manungda lenga ama sema ngamdrabadi People Progressive Alliance na MLA sing yum na sangduna lenga ama sema pamdi haibigi matangda signature campaign ama sathagani haina mangna makhataki paugi mipamadu saruk yakhiba Committee on People's Cognizance Manipur CPCM gi president oiba PPA gi member Sajat Buyamayumna haihibada aikhoigi mihut singa sidi center gi yaka yengduna madi makhoigi langda thuduna lari PR thamle harabasu wanthok leitaba free movement oire harabasu satpa yadaba sigum phibam sida leiraga PR lebigi wanthok leiribra maramaduna PPA na thamjariba matam si phawgi manungda MLA yankhai ga mapana lenga ama semna bonabiu kariguma sema ngamdaba tarabadi PPA ga miyang ga loinana tawbu yaba sing tawgune madi hausu India gi oina asobu wathok ama oiriba of amendment act asigi mayokta ama to oina lepkani haina mangna makha takhi pawgi miphamadu AMMA Kanglai Papanas University masum MIYC CPCM AITI AMDSO FESOC PDAM MSA AMMPACO Yelhomi Furuk Nupi YCM Imagi Meira MMTU nasingba lup taraga turki music saruk yakhi hari atoba pawkrana
Oscar Aligi Yum Semjinanaba Warep Loukhre Thasi Taruk Numita Lilong Haurebi Samburu Kong the Lebi MD Oscar Aligi Yumbu Yam the Lebaktiva Taudu Amhoina Miam at Fugaidun Mai Takiba Yumad Omuhana Ningtin the Semjin Bada Mating Pangan Tangdu Laitana Hanagum the Lebi Yahanava Mauhala Warep Loukhre MD Oscar Aligi Yum Tugaidun Mai Takiba Taudu Duga Mari Lena Thasi Tarada Lilong Haurebi Samburu Kong the Leba Wala mga Sambukong may masajid, Sambukong mamay masajid, Sangay Pokpi masajid, Haurebi Awang Lekay, Bogi masajid amasum, Sambukong makok masajid ki mute singiweba, Mapamduna, Maulana, Nurdin na preside na Pamduna, Warep Loukhre. MD Oscar Aligi Yumadu, Malaha Mangagi area gi Miam Ningtina Sengdopaga Loina, Imung Manung Tangdu Laitana, Maki Yum the Labia, Anavagi Matanga, Warep Singloki. Tokiba Labaktiba Taudu Miamgi Moframara Moiduna, Kantauda with the Tokibo, Ravas Taudu Laikai Mangagi, Mahalagi Mipam Akan Mamona Kandemtawi, Matunga Muhana Adu Madugumba Taudo Toktanava, Toondana Bohana Vahina, Mipamaduna Warep Loukhre. Social media Taudu Matang Aran Mamona Kanagum Amatana, comment Pibitava, victim Kanagum Amatana, Makatana Awaikum Taunadava, Committee Masiam the Kupna Kanaraga. Malaha Mangagi area gi Miam Sumating Pangduna Oscar Aligi Yumasi Ningtina Semjin Sajinduna Tangdu Laitana Rabiana Bohona Vahina Warep Loukhre Amarumdana Wakai never Puroktriba Pavo Meitei Sangbayaroi Meitei Sing Tangzing Kav Tingnabagidama Kuki Zaunupi Kan Sampurgi Zalen Pai de Lami made Pamsin Cremasumako political gi Wakai never Puroktriba Pava Meitei Amata Kukino Labor Pam Sangbayaro Heri Kuki student organization Kuki women's union yano Kuki Zopruki to civil society organization Taruk Meitei Tangzing Sing Karaktanaba thakhraba Matunangarang Kongzang Rusan Kibanari Amaramdana Waf Eki Mayok to Yaning the Bakongzang na Tuan Kiba Dolian Hingsaki Taudox security force in Lakshin Kriari West Bengal gi Murshidabad district ki Manungsan Laiba Dolian town Tasiki Taramatweda of MMN Mayor Satakiba Kongzang to and give Hingsagi Tabak Toram Sing the security force in election Mangam Lehena, Mapamatugi authority Makedi Fongtorokli Hari, Tangba Mapamam Oiriba, Samser Ganzata, Hana Gumna Ing Tapa Pibam Leraki, Loinana, administration Makedi Tukan Sing Hangan of Kanki, Hingsagi Taudu Matang Ahanda Tizin Vegitavok Satavada, Bangladesh Masakiyama Yawi Haina, Highway Report Panki. Union Ministry of Home Affairs ki Makedi Tizin Vegi Matungina Makoin Fongdorapada, Mara Laiba Bangladesh Masakiyama Mio Ohum Siki Hingsagi Taudu the Siena have a Kamam Hari. Authority na Taudu Odugo Mari and Mioi Samaga Kuntraga Nipan Paduna Tamdi Hari. Taganasum Mamma Tamzaram Giduga, House Queen and the Mam Paus Matasa Lucinzeragam Sumiampun and Obab Dignaminasi.